Assalamualaikum warahmatullahi wabarakatuh. Allah ki Nabi sallallahu alaihi wasallam na haibirami kanagumba amana namaz gi tamakta lepkhatlaba Idul Fitr amasung Idul Adha gi ahing singda mahi sawap tan sinjabagi tamakta mahaki thamoi ado sihanbiroi adugumba numit aduda mi singi thamoi sing sirpada Suman Ibn Majah volume number 2 page number 365 hadith number 1782 Allah ki Nabi na masi masu haibirami numit khutingi iftar matamda janam da taraka da bami lakh tara azab tagi kaithokpi aroi ba ahingda ahobadagi tha chuppa dozakki azab tagi kaithokpi khraba mi sing chap manaba masing azab tagi kaithokpi Laylatul Qadr ki ahingda Jibril alayhi salam bu farista gi jamaat amaga loina na zamin da kumna na ba hukum tawi makoina asangba firal lama pairaga kumlai amasung firal ado kaaba gi mathakta theli Hazrat Jibril alayhi salam gi masing masa chama pali masa ani ahing asidata santoi masa ani ase numit thokpham dagi tapam phaw santoi Hazrat Jibril alayhi salam na farista sing da hai ngasi ahing asita lepna famna namaz soliba zikr tawriba musalman khutimakta sawaf amasung musafa taw amasung makhoi gi dua da amin hayu phiba mase fajar matam phawba sathai fajar matam he koi baga Jibril alayhi salam na lauthoi he farista sing chatlo halasi farista sing Hazrat Jibril alayhi salam da haijai he Jibril alayhi salam Hazrat Muhammad sallallahu alaihi wasallam gi momin umat sing na magi mang da kat sakhiba makhoi gi darkar oiba sing ado Allah na kari tobi khrabage magi mang da hangat sakhiba makhoi gi darkar oiba sing ado Allah na kari tobi khrabage Jibril alayhi salam na hai Allah na mioi mari khak natana atai khuding maki sangjapam bibi khre amasung makhoi gi guna sing koktok pikre sahaba sing na hangat jarei he Allah gi rasul sallallahu alaihi wasallam makhoi mari atu kana no Allah gi rasul sallallahu alaihi wasallam na pakhum bikhi makhoi sing adudi ahan bata yu thakpa hebadane sa sabami ani subada mama mapana haibe indabami ahum subada mari mata singa yanadaba hebada sila rahmi thamdabami mari subada tharum tauba kina tauba amasung amaga kaunadaba amasung changnadabami hadith asida panbiriba ayambu wafam haibadi Ramzan thada paktakna guna kokthokpiriba asida mioi khardi chaloi haiba se hadith asida panbiri amaga makhoi masen khana chainariba amadi mama mapana haiba indaba mioi singchu makhoi gi manung chali kanagumba amana makhoi da hangba yai makhoi na Allah bu sawhallaga nakhoi gi haibadi nakhoi na Allah bu sawhallaga nakhoi gi changjapam kadai da thiriba taseng namak awabani nakoina dunia gi sendong amadi izat khajik tang phangnabagi damakta aran bo wakhal da Allah gi rasul sallallahu alaihi wasallam amasung Jibril alaihi salam gi badwa do phigau sana okli aduga Allah gi asawba rahmat amasung thaujal ado phangdana ba thausil tawri maduti ngasi nakhoi gi lamba do mus laikhatuna maithiba piraga mai pak le khaliba do mai pak pa aduna khoiga kaya koina loina ba yaga dori bano nakala maromda nakhoi gi nakthakta Allah gi rasul sallallahu alaihi wasallam la na tawri Jibril alaihi salam nasu nakhoi bu mang tak na bodwa tawri madugi sumathakta Allah gi rahmat amasung thaujal su phanglaroi maduna aigi nung sijaraba isin inaw sing ise isel sing Allah gi damak khallaga khana chaina ba thadok piyu ayuk lamang narurabasu numida ngairam da hanjelak labadi lamang na tabagumbani haujik sumatam leiri Allah da haijabiyu hayengdi magi mangda thak wangba izat leiba ina kaira khunbana kari mata kanaroi mapu mahaki manakta lep loba matamda isa na tawkhiba thabuksing adu khakta hangani aduga mahakti aikoina leng khotpa khudingma pu uribani Allah da langjakhiba khudingmakti mahakna kokthokpe ba yai aduga aikoi isen henjin khiba aikoi isen gi marakta henjin leikhiba madugi mahot pithok triba makhai haibade kokthok chamthok nadriba makhai thadok nadriba makhai Allah na kokpiroi Allah gi rasul sallallahu alaihi wasallam na hai ai umat ki manungda kayamat ki numita khwai dagi nangba mioi aduti namaz roza masung sadagana singba afaba amal sing taurakpa aduga oidabada kasam saduna atoppa bu wahan nang halamba atoppa bu badanam tauramba maram leitana phu saiba tauramba amadi sai thangba tauramba adugo mioi adu oigani mioi sing aduna magi sakhi puraktuna sigumba mioi
ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯀꯅꯤ ꯃꯍꯥꯛꯅ ꯇꯧꯖꯔꯛꯈꯤꯕ ꯑꯐꯕ ꯑꯃꯜꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯍꯨꯠ ꯑꯣꯏꯅ ꯄꯤꯊꯣꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯂꯧꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯑꯃꯜꯁꯤꯡ ꯂꯣꯏꯈꯤꯒꯅꯤ ꯑꯃꯁꯨꯡ ꯁꯤꯡꯗꯣꯛꯅꯤꯡꯉꯥꯏ ꯅꯦꯀꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯇꯣꯞꯄꯒꯤ ꯕꯗꯤꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯊꯥꯡꯒꯠꯄꯤꯔꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯖꯍꯟꯅꯝꯗ ꯆꯠꯈꯤꯒꯅꯤ ꯑꯐꯕ ꯑꯃꯜ ꯀꯌꯥ ꯇꯧꯖꯔꯛꯂꯕꯁꯨ ꯃꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯃꯈꯩ ꯍꯥꯏꯕꯗꯤ ꯉꯝꯈꯩ ꯂꯩꯇꯕ ꯃꯈꯩ ꯑꯋꯥꯕ ꯇꯥꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯂꯇꯨꯜ ꯖꯥꯏꯖꯥ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ ꯑꯍꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯑꯍꯤꯡ ꯂꯥꯛꯂꯤ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯑꯌꯨꯛꯇ ꯑꯜꯂꯥꯍꯅ ꯐꯔꯤꯁꯇꯥꯁꯤꯡꯕꯨ ꯖꯃꯤꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯏ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯃꯗꯤ ꯂꯝꯂꯣꯡꯁꯤꯡꯗ ꯂꯦꯞꯂꯒ ꯖꯤꯟ ꯑꯃꯁꯨꯡ ꯏꯟꯁꯥꯟ ꯅꯠꯇꯅ ꯃꯈꯂꯨꯛ ꯈꯨꯗꯤꯡꯃꯛꯅ ꯇꯥꯕ ꯐꯪꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯊꯣꯛꯏ ꯍꯦ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯎꯃꯠꯁꯤꯡ ꯊꯣꯔꯛꯂꯣ ꯉꯝꯈꯩ ꯂꯩꯇꯅ ꯄꯤꯅꯍꯩꯕ ꯊꯧꯖꯥꯜ ꯍꯩꯕ ꯑꯃꯁꯨꯡ ꯑꯆꯧꯕ ꯒꯨꯟꯍꯥꯁꯤꯡꯕꯨ ꯀꯣꯛꯄꯤꯕ ꯉꯝꯕ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯗꯤꯒꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯐꯔꯤꯁꯇꯥꯁꯤꯡꯗ ꯍꯥꯏ ꯈꯨꯁꯨ ꯂꯥꯡꯂꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯁꯨ ꯂꯪꯂꯤꯕ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯕꯗ ꯇꯁꯦꯡꯅꯃꯛ ꯀꯅꯥ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯅꯥ ꯄꯤꯐꯝ ꯊꯣꯛꯄꯒꯦ ꯐꯔꯤꯁꯇꯥꯁꯤꯡꯅ ꯍꯪꯒꯠꯆꯩ ꯍꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄꯗꯤ ꯈꯨꯁꯨꯃꯟ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯕꯤꯈꯤ ꯍꯦ ꯐꯔꯤꯁꯇꯥꯁꯤꯡ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯥꯈꯤ ꯑꯣꯏꯍꯧꯔꯣ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯔꯃꯖꯥꯟ ꯊꯥꯗ ꯑꯩꯒꯤꯗꯃꯛ ꯍꯦꯜꯂꯛꯄ ꯔꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯇꯁꯕꯤ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯈꯣꯏꯕꯨ ꯆꯥꯟꯕꯤꯔꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯒꯨꯅꯥꯍ ꯀꯣꯛꯄꯤꯔꯕꯅꯤ ꯃꯗꯨꯗꯒꯤ ꯕꯟꯗꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯍꯦ ꯑꯩꯒꯤ ꯕꯟꯗꯥꯁꯤꯡ ꯑꯩꯉꯣꯟꯗꯒꯤ ꯅꯤꯖꯧ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯀꯁꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯖꯂꯥꯜꯒꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯑꯥꯈꯦꯔꯠꯀꯤ ꯃꯔꯝꯗ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯔꯒꯅꯤ ꯑꯗꯨꯒ ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯅ ꯅꯤꯖꯕꯁꯤꯡꯗꯤ ꯅꯈꯣꯏꯅ ꯀꯥꯟꯅꯒꯗꯕ ꯈꯜꯂꯒ ꯄꯤꯕꯤꯒꯅꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯈꯣꯏ ꯅꯔꯥꯟꯁꯤꯡ ꯂꯣꯠꯁꯤꯟꯕꯤꯒꯅꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯀꯁꯝ ꯑꯃꯗꯤ ꯑꯩꯒꯤ ꯖꯂꯥꯜꯒꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯗꯤ ꯃꯨꯖꯔꯤꯝꯁꯤꯡ ꯑꯃꯗꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯥꯡꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯣꯞꯍꯟꯕꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯜꯂꯣ ꯅꯈꯣꯏꯒꯤ ꯒꯨꯅꯥꯍꯁꯤꯡꯕꯨ ꯑꯩꯅ ꯀꯣꯛꯊꯣꯛꯄꯤꯔꯕꯅꯤ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯔꯥꯎꯍꯜꯂꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯌꯥꯕꯤꯔꯦ ꯂꯩꯂꯇꯨꯜ ꯂꯇꯥꯏꯐ ꯑꯜ ꯃꯥꯔꯤꯐ ꯐꯔꯤꯁꯇꯥꯁꯤꯡꯅ ꯏꯗ ꯅꯨꯃꯤꯠꯇ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯎꯃꯠꯁꯤꯡꯅ ꯐꯪꯂꯤꯕ ꯑꯆꯧꯕ ꯁꯋꯥꯐ ꯑꯁꯤ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯩ ꯍꯦ ꯑꯜꯂꯥꯍ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯔꯥꯏꯕꯛ ꯐꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯜꯍꯟꯕꯤꯌꯨ ꯑꯥꯃꯤꯟ ꯂꯩꯂꯇꯨꯜ ꯖꯥꯏꯖꯥ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯕꯟꯗꯥꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯤ ꯃꯔꯝ ꯑꯁꯤꯅ ꯕꯟꯗꯥꯁꯤꯡꯅ ꯑꯍꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯈꯪꯒꯗꯕꯅꯤ ꯍꯌꯦꯡꯗꯤ ꯏꯗ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄꯒ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯕꯁꯤꯡꯗꯤ ಲಾಯರದನ ಅಖಂಗ ಮಿ ಫಾꯎಬ ರೋಜಾ ಹೆನ್ಖಿಬಗಿ ವಾರೆ ಖಂದುನ ಅಹಿಂಗ್ ಅಸಿಬು ನುಂಗಾಯಿನ ತುಮ್ಮಿ ಅಮರೊಂದ ಅಹಿಂಗ್ ಅಸಿದಿ ಇಬಾದತ್ ತೌದುನ ಲೆನ್ಗದಬ ಅತಾಂಗ್ಬ ಅಹಿಂಗ್ನಿ ಹುಜೂರ್ ಸಲ್ಲಲ್ಲಾಹು ಅಲೈಹಿ ವಸಲ್ಲಂನ ಹಾಯ್ ಇಟ್ ಅನಿಮಕ್ಕಿ ಅಹಿಂಗ್ದ ಸವಾಕ್ಕಿದಮಕ್ ಖಂದುನ ಅಹಿಂಗ್ tumdana ibadat tawrabadi thamoi singbu sithan bigadori ba numit aduda mahaki thamoi sithan biroi masigi arthadi mi khuding mak gunhada irak narak laba matamda mahaki thamoi budi gunhada gi hinghan bigani aduga atop artha amana suru khongadori ba numit aduda mahaki thawai ado gyan manghan biroi hadis amada lagi rasul sallallahu alaihi wasallam haidok pirami kana gumna hing manga asida tumdana ibadat tawrabadi mahak jannat changlagani madudi laylatul tarawi jilhazgi mapani suba ahing laylatul arfa jilhazgi mapani suba ahing laylatul nahar jilhazgi tarani suba ahing idul fitr gi ahing laylatul arad saaban gi tarang mani panba ahing suyuti fukaha sing hai madudi it ani gi ahingda haibadi it ahingi ani gi ahingda tumdalna ibadat tawba mustabni Imam Safi rahmatullah alayhina ma sabta bis sunnatta haiba larik aduda hadis ama bayan tawbiri madude ahing mangada dua sing kabul tawbi irai gi ahing it ani gi ahing rajab ki ahan ba ahing amasung saban gi tarangani pan ba ahing ibn rajab al hanbali rahmatullah alayhina ramadan ga
Ramadan ga kaina bata imandar amana karamna pirang sinthadaba ngamgadage mahakna hinglingaida masi amuk halakani halakloi khangdrabata asum haibirami lataif almari Allah gi Nabi sallallahu alaihi wasallam na haibirami amuk hana haijage kanagumba amana namaz gi tamakta lepkhatlaba Idul Fitr amasung Idul Adha gi ahing singda mahi sawab tansin bagi tamakta mahaki thamoi ado sihanbiroi aduga numit aduda mising thamoi sing sirakpada Sunan Ibn Majah volume number ani page number 365 hadith number 1782 ahing ba thamoi kalb salim gi matangda Allah Taala na kari haibi bage numit aduda haibade kayamat ki numita lan thumam sung isai suna kari mata kana ba piroi taigum sung Allah gi nakta ahing ba thamoi haibade kalb salim purak pa makhoi adu nattana surah number 13 ayat number marfugani pan marfugutaret marfuga mapan thamoi ase aikoina lagi nakta phangluga dori basing adugi mahutni natraga aikoi gi thamoi da loina khige dori basing adugi matung ina amadi madugi mahut oina mahi pibigani aikoina ngang ba sakpa lengba otpa yengliba tariba asita natana aikoi gi akoi ba mahol circumstance asita gi lakpa khangna natraga khangdana ungamba natraga ungamdaba pangal punamaki shafu amadi fal aikoi gi nafsta thamoi da thokhalli asina miyobe gi thamoi ase ahing basingi markaz center mayai pungjaini alhamdulillah Allah Taala na aikoi punongpu aikoina sonjakriba rosa amade tawjakriba amal ewadat punamakado mapu mahakna lobi ba oira sanu amasung lailatul jaija mana matum pibi bagi ahing asida Allah rabbul izzat ki damakta thamoi gi thong hangdok tuna mahaki maikaida isabu pungkat kathok saduna lepsaba namaz pangthok saba ngamhan birasanu amasung lakada Ramadan phangwa phangdaba kana na su khangam dabana aikoi punamaki apen ba pen daba thadok na duna covid ke luraba changyeng asida numait kharani tangta oiraba su hingba phangliba ase mapung mahaki damakta mapung phana punsi lenba ngamhan birasunu haina tolabana tolabagi maikai dagi punamaki dua taujari amin suma amin and also press this bell icon